koktang kasuba noi pabung biren do viewers punamakpu ngasigi video se atai kai sunate ba ko hoje hoje jamna viral loiba mi sepa khadang tumba samsangba adugi video mi sepa khadang tum khadang koi jom mit pai ba natun tum ba khadang sang ba kok sang ba dugi video ni myam adugi video ne ba ko maike lon sin tin ngai na sungang mo sungam de lang mari do sonde ko sala ga sonde uri mari je pe mai ko na ngang ko adugi video mate to ko hapjara ke ba mana kari ngam ba haido ta se ba ko kai gino noi na lan ho jillaga mi attack to bola ga mu attack to bola to raje haina response to bo matam da je mukka Center Force kadai le NIA kadai le koi thi ga adum le noi kai so thoga pamai pak pade purak tanana irang ho ban numit tasu asingba noi na ara rang ho rak pase illegal migrants haibra kare haibra noi na illegal migrants amak haye amak interview noi koktang biren interview lo ba matam da di there is no illegal migrants amuk ka haye do migrants noi impan manung da ekhoi ye charge me tha ba sing do adu impan da charge le ba sing do illegal migrants ra ha noi charge laisang yumsang ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯍꯥꯏꯕꯅꯦ ꯂꯥꯏꯅꯤꯡꯊꯧꯕꯨ ꯍꯥꯏꯕꯅꯦ ꯒꯧꯔꯕꯨ ꯍꯥꯏꯕꯅꯦ ꯃꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯄꯟꯕꯒꯤꯁꯨꯅꯦ ꯅꯇꯤꯛ ꯂꯩꯇꯦ ꯅꯪꯒꯤ ꯍꯥꯏꯗꯤ ꯅꯪꯅ ꯄꯟꯒꯗꯕꯒꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯑꯗꯨꯝ ꯅꯤꯡꯖꯧꯑꯕ ꯅꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟꯗꯣ ꯀꯔꯤꯅ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯔꯆ ꯃꯩ ꯊꯥꯈꯤꯕ ꯑꯗꯨ ꯊꯥꯈꯤꯕ ꯑꯗꯥ ꯊꯥꯈꯤꯕ ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯩꯇꯩ ꯆꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤꯕ ꯖꯨꯝꯗꯨꯗ ꯅꯣꯏꯅ ꯃꯩ ꯊꯥꯕꯤꯔꯒ ꯕꯣꯝ ꯇꯣꯞ ꯂꯪꯖꯟꯗꯅ ꯃꯩ ꯊꯥꯕꯤꯔ ꯂꯣꯏꯔꯒ ꯑꯗꯨꯒꯤ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯏꯖꯠ ꯀꯌꯥ ꯃꯥꯡꯍꯟꯕꯤꯔꯒ ꯀꯥꯟꯗ ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯥꯎꯕꯗꯒꯤ ꯑꯁꯥꯎꯕꯗꯨꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯁꯤꯅꯁꯨ ꯅꯈꯣꯏꯒꯤ ꯆꯔꯆ ꯃꯩ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯐꯔꯕ ꯍꯥꯏꯗꯤ ꯁꯦꯡꯉꯕ ꯂꯥꯏꯁꯪ ꯀꯌꯥ ꯏꯕꯨꯙꯧ ꯁꯪꯗꯒꯤ ꯀꯔꯤꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯪ ꯃꯣꯏ ꯁꯪ ꯃꯌꯥꯝꯗꯣ ꯃꯩ ꯊꯥꯔꯛꯄꯗꯨꯗꯤ ꯅꯣꯏꯗꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤꯒꯦ ꯅꯣꯏꯒꯤ ꯆꯔꯆ ꯃꯩ ꯊꯥꯕꯗꯗꯤ ꯅꯊꯋꯥꯏꯗ ꯆꯥꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯏꯁꯣꯔ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯔꯛꯏꯗꯨꯗꯤ ꯅꯣꯏꯅ haubu di noina han haubu natro aduga maitai do onjala ka tainabiri ne maitai na hatlinye yengbiyo mayam moi kuki tain to do kuki len chakare se aidi kuki gi video ni bo hai di dum te yengninge mayam di yengning da yengo se hojiki samsang maitum aduna junda phamla ga video sem bo hona bada ma ki mi si ba khangudra ba kaino khangde se hoji yengo ko na mi to pe na yengo adugi do le ga mune kai thaga ka ba thaga lo mayam yengo se tawi lila se mayam nokningdra pen da se kuki siradi akoi maitai se jam harau bane ko na bo laungna bo su jaw to mathang tawna puthore dead body ga jeng se ismo decoration ga taw puthore ni akoi gi maitai sibada kuki singna jamna nokna khibado pena khibado harau khibado hojikti moi gi mi singdo sirabani na kapna ba laungna ba jawrabani na akoi su jam nungai jare harau jare yung se phajana decoration tawna su puthore matang mi try thoi jiri da hakibdo ado ajura san pudo potharoi thagibne usittaba lainungda phumjinjarro nangna nemida leina video se kapak dana lanjaw nga ngangde ningi ba mirona hainaga hijadriba pakte bungo sai chako thibai kon chako dum parani noigi thibai kon do nya da to sakto noi chin thiba community haibe se worldwide ta international na noi na haide so loina khangra ni noi se lamdam yemi prithigi mi jina they are a dramatical community haina le khangra ni noi se
ꯏꯆꯦꯄꯁꯤꯅ ꯍꯥꯏꯁꯤꯕ ꯆꯤꯟꯊꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯁꯦ ꯆꯤꯟꯊꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦꯕꯀꯣ ꯃꯦꯟꯗꯤ ꯅꯣꯏꯅ ꯆꯤꯟꯊꯤꯕ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯊꯤꯈꯤꯕ ꯅꯠꯇꯦꯕ ꯃꯥ ꯉꯥꯡꯉꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯝꯒꯅꯦꯕ ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗ꯭ꯔꯕ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯗ ꯆꯤꯟꯊꯤꯕ ꯍꯥꯏꯔꯤꯔꯣ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯜꯂꯒ ꯍꯥꯠꯈꯤꯕꯗோ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯣ ꯐꯥꯎꯕꯗ ꯅꯣꯏꯅ ꯂꯦꯝꯅ ꯊꯥꯗ꯭ꯔꯦꯅ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨꯁꯨ ꯃꯩꯇꯩꯅ ꯍꯥꯠꯂꯤꯅꯦ ꯍꯥꯏꯅꯦ ꯑꯗꯨꯁꯨ ꯃꯩꯇꯩꯅ ꯍꯥꯠꯂꯤꯃꯦꯅ ꯃꯩꯇꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯑꯍꯟ ꯈꯪꯗꯦ ꯌꯥꯝ ꯐꯥꯕ ꯃꯇꯝꯗ ꯄꯤꯖꯔꯒ ꯅꯊꯤꯕꯣꯡ ꯄꯤꯖꯔ ꯊꯥꯈꯤꯅꯦ ꯑꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯅꯊꯤꯕꯣꯡ ꯃꯆꯥ ꯃꯕꯨꯛ ꯊꯜꯍꯜꯂ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯅꯁꯥꯅ ꯅꯁꯥ ꯈꯔ ꯈꯪꯅ ꯋꯥ ꯉꯥꯡꯕꯅ ꯐꯩ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯦ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯦ ꯅꯌꯨꯝꯗ ꯐꯝꯃꯒ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯉꯥꯡꯕꯗꯣ ꯄꯛꯇ꯭ꯔꯦ ꯂꯥꯟꯗ ꯑꯗꯨꯝ ꯌꯥꯎꯔꯨ ꯅꯪ ꯑꯗꯨꯅꯤ ꯄꯩꯁꯥ ꯄꯤꯖꯔꯦ ꯑꯗꯨ ꯄꯤꯖꯔꯦ ꯄꯩꯁꯥ ꯄꯤꯖꯔꯒ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯑꯔꯥꯝꯕꯥꯏꯅ ꯍꯥꯠꯂꯤꯃꯤꯗꯨꯅꯤ ꯍꯥꯏꯔꯤꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯃꯤꯠꯇ ꯎꯍꯧꯕ꯭ꯔꯣ ꯅꯃꯤꯠꯇ ꯎꯍꯧꯕ꯭ꯔꯕ ꯅꯪꯁꯦ ꯅꯣꯏꯅꯗꯤ ꯑꯩꯈꯣই ꯃꯩꯇꯩꯁꯦ ꯁꯤꯔ ꯐꯥꯎꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗꯒꯤꯁꯨ ꯅꯣꯏ ꯀꯨꯀꯤꯅ ꯍꯦꯟꯅ ꯁꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤꯑꯕꯀꯣ ꯑꯩꯈꯣꯏꯗꯒꯤꯁꯨ ꯂꯣꯏꯅ ꯍꯦꯟꯅ ꯁꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩꯇꯩꯗ ꯃꯤꯇꯩ ꯄꯤ ꯇꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯞꯅ ꯂꯥꯎ ꯈꯣꯡꯅ ꯇꯧꯅꯔꯤꯕꯁꯦ ꯃꯩꯇꯩꯁꯤꯡꯁꯤꯅ ꯑꯗꯣ ꯁꯤꯗꯒꯤꯁꯨ ꯑꯍꯦꯟꯕ ꯅꯉꯣꯟꯗ ꯐꯪꯉꯨ ꯍꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯥꯏꯅꯕꯗꯅꯦ ꯍꯥꯏꯗꯤ ꯀꯂꯤꯖꯨꯛꯇ ꯈꯨꯗꯩ ꯀꯪꯗꯦ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯅꯣꯏꯒꯤ ꯃꯔꯣꯟꯗꯗꯤ ꯈꯪꯉꯣꯏꯀꯣ ꯅꯣꯏꯗꯁꯨ ꯂꯩꯔꯝꯒꯅꯤ ꯄꯥꯎꯇꯥꯛ ꯄ꯭ꯔꯃꯥꯟ ꯀꯥꯏꯗꯣ ꯅꯣꯏꯗꯁꯨ ꯂꯩꯔꯝꯒꯅꯤ ꯄ꯭ꯔꯃꯥꯟ ꯍꯥꯏꯅꯕꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯗꯤ ꯄ꯭ꯔꯃꯥꯟ ꯍꯥꯏꯅꯩ ꯀꯂꯤꯖꯨꯛꯇ ꯈꯨꯗꯩ ꯀꯪꯗꯦ ꯍꯥꯏꯅꯕꯅꯤ ꯃꯤ ꯅꯣꯛꯅꯕꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯪꯒꯤ ꯅꯊꯛꯇ ꯆꯨꯔꯨꯡꯉꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯩꯁꯨ ꯑꯍꯦꯟꯕ ꯑꯅꯥꯕꯗꯣ ꯅꯣꯏ ꯑꯩꯈꯣꯏꯅ ꯅꯥꯔꯤꯕ ꯂꯥꯏꯅꯥꯗꯣ ꯑꯩꯈꯣꯏꯗꯒꯤꯁꯨ ꯗꯤꯒꯨꯟ ꯆꯥꯝꯃ ꯍꯦꯟꯕ ꯂꯥꯏꯅꯥ ꯀꯥꯟꯅꯔ ꯃꯣꯏ ꯁꯤꯒꯨꯝꯕꯗ ꯍꯥꯏꯅ ꯀꯥꯟꯅꯔ ꯃꯣꯏ ꯁꯤꯒꯨꯝꯕꯁꯤꯗꯤꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯂꯣ ꯊꯤꯕꯥꯏꯈꯣꯟꯗ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯁꯨꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯦꯕ ꯉꯥꯛꯄꯤꯒꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯕꯥꯏ ꯕꯥꯏ